बोलेंगा चाहिए मगी ममांग मखोना इरांग सिलेक्शन गमद्रे हाइद्र मियाम द मिनम मकांदा प्रेसिडेंट थमदना मखोना तोंगिंग मोंग द थबक क्या आम सथागर मतुंगदा ngasisu mai pakna hairiba irang asilo shenbang gambagi thaba amta kaimta uraktaba sina maram oirakanda India government gi singulaba president rule gi administration asisu manipur da fail oibana maram oirakanda miyam gi democratic citizen gi right chahi ama hena matna thamamba se masisu miyam gi right ase hanjalangadabani manipur miyam gi citizenship right manipur miyam na miut oina khangiba miut singna masagi lengak semjanabagi right masigi right ase India government hanjalangadabani haiba demand ase yawe loina na akhoi hairiba India government gi proxy war gi policy si khongpham handokdaba taragadi manipur irang se losananabagi lambi amata leite haiba ngasi di manipur miyam na sabak phangna khange aduna maram oirakanda ngasi chaliba khongchad asina India government gi mafamda nakoi policy hongdoke haibra natraga manipur miyam ga nakoi gi marakta adu lama yamna mungnaba thawong ama nakoi thoksin lama tawrakanda manipur miyam na nakoi gi bayuk leiba pambra haiba wafam se madugi chap chaba paujel do pin na bai daunta ngasi manipur da leiba nibong khudimang na thola ga ngasi gi release da saruk yadna paujel pibane India lengan jingkuki narko teroris sawatpa India lengan jingkuki narko teroris sawatpa India lengan jingkuki narko teroris kulayu ni sijinapa India lengan jingkuki teroris kulayu ni sijinapa India lengan manipur thugai pa India lengan manipur thugai pa India lengan manipur thugai pa Puriyam thai kai ba Manipur miyam gi politics ke hak mat payaroi Manipur miyam gi politics ke hak mat payaroi miyam gi leya lingadamani miyam gi leya Manipur gi am thai IDP sing masama sangi mayumda IDP sing masama sangi mayumda